Online Manipur YouTube channel swing bir bayam pum nong po amuka hana taram nok chedi han badem namaru pau oma Licipriya Kangujam de update tawjage mayam ai gi UN chat pe gi fundraising se 4 lakhs phawbadi subang amjare leiba ki yamna waba matam oikiba madi miyoi ayamba internet ban tawbana social media da haijabagi kana basu ifang phangjakide event venue manakta 15 days ki hotel khaktang book tawna ba hona bada 4.5 lakhs muksangi masigi mathakta flight saba amadi 15 days ki social local transportation su yauribani mathabdu sai adubu yam yumdagi khara awatpa putholaga Dubai da leiba maitai khargi matenga punna yanana basinari masita cookies singna muk karanta silakpa amadi massive report taw silakpana aigi gp su yadaba numitna yambani khara amana blog leire haidagi khara amana high risk account thogi haibiraki mateng pangbirakpa mipum khudingi ming lauthokpa ngamdrabasu organization oina mateng pangbirakpa singidi yamba yamdaba maming lauthokсage kanagumba mateng pangbiningba leiragasu aigi gp whatsapp number 6009059349 da contact to biru mateng pangbirakhiba khuding makpu ikok nonna thagachari haina Licipriya Kangujam na phungdokpiri aduga mathing update asana Ningthoujam Popilal dagini nokpet tawi haina amuk sawbinu asuk wanarba matam asida natai nanawgi photo thagatle aduna nang ima leibak nungsidabani haina su haibinu photo ama kapuraba kawbani na smile tujabani leikai gi bai amagi lokhatpada ise adugi khongloi oibiyu haina aigi loinabina chalamdai ni aigi aduga aina national law day yaw salam dai de memory ohunaba photo se capture hobani amuk asuk waraba matam asida naya khigatlaga ningol chako ba chatle haina lana su sandok piganu haina Popilal Ningthoujam na phungruk query okay aduga mathang update asna at GHQ1 ga unit 26 kaksing amadi unit 9 lamjaw go pulaga kaksing lamkhai degina wabgai langkhai phawda leiba lambi gi pothole sing mention ba lansu yawgani social work su tawgani ireibak ifurup na yai fare Thankyou Arambai Tengol team aduga mathang update asna korungan ba khuman de update ama taminasi ai sumi yengbani frontline warrior singse lairu macha khungang macha oina loin ubra kainom tawri somna sa lising sidadi noina muksari ba lifestyle ju de henba mayam yauri nongmatan hoigi adugi attitude tu tawde etida lairagina khunba imphal khungang haibe laikidre sakmana na irei bak ifurup ki thaudang lomin nari haina kurungan ba khuman na phungdokpiri video sing bibai tamang mayam pum nang pum ka na thagachari Anouba update ki damukta online Manipur YouTube channel asibunuk sibiduna subscribe to biram thank you